Good morning. ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯥꯏ ꯌꯥꯝ ꯉꯟꯅꯗꯤ ꯍꯧꯒꯠꯆꯔꯝꯕꯅꯦꯕ ꯑꯗꯨꯗꯅꯦ ꯑꯃꯨꯛ ꯇꯨꯝꯅꯤꯡꯉꯦꯅ ꯇꯨꯝꯈꯤꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯨ ꯅꯨꯄꯥꯁꯨ ꯂꯥꯛꯑꯦ ꯃꯆꯥꯁꯨ ꯂꯥꯛꯑꯦ ꯍꯧꯒꯠꯂꯁꯤꯁꯦ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯁꯦ ꯑꯩ ꯏꯁꯤꯡꯒ ꯂꯧꯔꯨꯔꯒꯦ ꯍꯧꯒꯠꯂꯣ ꯅꯃꯤꯠ ꯆꯤꯡꯉꯣ ꯊꯥꯡꯒꯠꯂꯦ ꯂꯩꯁꯥꯕꯤ ꯃꯆꯥ Ay, saya huguli. Ay, sumayom lebani. Kahaba. Ma, sindi ka matawa. ꯊꯥꯡꯗꯣꯏꯅꯤ ꯏꯃꯥ ꯂꯤꯖꯨꯟꯗꯣ ꯀꯣꯜꯂꯣ Oh, ay, ma, ma. Tu la ni. ꯇꯨꯔꯣꯏ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥ ꯌꯥꯔꯦ ꯇꯨꯗꯦ ꯁꯨꯝ ꯌꯥꯡꯁꯤꯜꯂꯦ Ay, ma. ꯍꯟꯗꯛꯇꯤ ꯆꯥꯗꯗꯅ ꯌꯥꯡꯉꯦ ꯍꯥꯏꯖꯦ ꯏꯃꯥꯅ ꯌꯥꯝ Ay, ꯆꯥꯁꯜꯂꯦ yang bane. ꯌꯥꯡꯉꯦ Oh. Ay, je. Sanja. ꯃꯁꯨ ꯅꯨꯄꯥꯁꯦ ꯃꯀꯣꯏ ꯆꯣꯡꯕꯁꯤꯗ ꯃꯥꯅ ꯊꯤꯔꯤ ꯍꯥꯏ Ay, sanjito. ꯐꯨꯔꯤꯠꯇꯣ Halido yam nungaya ba idi. Hakadna tadi hakadna saya apa. Para. Ngada. An saja pi baside. Ay je yang tumninge ba. Ado ngata tumge dawa. ꯀꯨꯏꯔꯦ ꯇꯨꯝꯕꯗꯨꯗꯤ ꯉꯁꯥꯏꯗꯩ ꯇꯨꯝꯕꯁꯨꯗꯤ Amma. Tumde nang supangai hajari. ꯑꯣ ꯇꯨꯝꯗ꯭ꯔꯤꯕꯣ Kakang atumi. ꯅꯪ ꯍꯤꯞꯄ ꯂꯩꯗꯨꯅ ꯉꯁꯥꯏꯒꯤ ꯍꯤꯞꯄ ꯂꯩꯕꯗꯨꯗꯤ Oh, lay. Oh, chum. ꯑꯗꯨꯝꯀꯣ Oh, tahu. ꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯌꯥꯔꯅꯤ ꯏꯁꯤꯡ ꯀꯩꯅꯣꯒꯤ ꯌꯥꯔꯅꯤ ꯊꯛ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯁꯤ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯁꯤ Ya. Tahu. ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯃꯊꯧꯅꯥ ꯂꯩꯕ ꯏꯃꯥꯅꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝꯒꯤꯗ ꯁꯣꯁꯥꯏꯇꯤ ꯑꯃ ꯇꯧꯔꯝꯃꯦ ꯁꯣꯁꯥꯏꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯕꯦꯛ ꯀꯣꯕꯔ ꯑꯗꯩ ꯇꯦꯕꯜ ꯀ꯭ꯂꯣꯠ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯁꯤꯃꯥ ꯀꯥꯏꯅ ꯌꯥꯝ ꯂꯩꯔꯝꯃꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯁꯥꯝ ꯑꯗꯒꯤ ꯁꯤꯀꯤꯝꯗ ꯊꯥꯏꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ Ay, siya. Ay. ꯑꯗꯨ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯣ ꯎꯝꯃ ꯂꯩꯕꯩꯅꯤ ꯑꯗꯩ ꯕꯦꯛ ꯀꯣꯕꯔ ꯗꯕꯜ ꯁꯤꯡꯒꯜ Sin si Joke. ꯂꯣꯏꯅꯃꯛ ꯏꯃꯥ ꯈꯔ ꯇꯧꯈꯨꯋꯣ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯊꯤꯟꯕ ꯌꯥꯔꯣꯏ Saya. ꯂꯣꯏꯅꯃꯛ ꯅꯦꯛꯊꯣꯛꯑꯒ ꯁꯥꯍꯜꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯔꯨ ꯇꯥꯡꯒꯝ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯈꯣꯏꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯥ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯑꯝꯗꯣꯏꯅꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯪ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯣ ꯅꯥꯆꯟ ꯃꯈꯣꯡ ꯆꯠꯄꯅ ꯆꯠꯍꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯤꯇꯪ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯍꯦꯟꯂꯨꯝꯗ ꯑꯃꯨꯛ ꯐꯤꯗꯣ ꯊꯥꯕ ꯆꯠꯂꯤꯅꯤ Kaya ano? ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ ꯊꯦꯡꯉꯕꯅꯤꯅ ꯑꯗꯩ ꯑꯩꯈꯣই ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯃꯥꯒꯤ ꯃꯆꯥ 9ꯅꯦ ꯅꯨꯄꯤ 4 ꯅꯨꯄꯥ 5 ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯆꯥ 3 ꯑꯃꯗꯤ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯁꯥꯔꯒ ꯍꯣꯡꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯏꯕꯨꯡ ꯑꯍꯟꯁꯤꯒ ꯏꯄ꯭ꯋꯥ ꯑꯇꯣꯝꯕꯁꯤꯒꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯊꯛ ꯃꯈꯥ ꯄꯨꯟꯅ ꯀꯥ 13 ꯆꯥꯛꯁꯪꯒ 19 ꯑꯗꯨꯒ ꯃꯅꯤꯡꯗꯣꯡꯗ ꯃꯥꯡꯒꯣꯟ ꯃꯆꯥ ꯑꯃ ꯊꯝꯃꯦ ꯀꯣꯠꯀꯥ 2 ꯑꯗꯨꯒ ꯕꯕꯥꯅ ꯃꯆꯥ ꯃꯌꯥꯝꯁꯤꯒꯤ ꯂꯩꯕꯅꯕ ꯍꯥꯏꯅ ꯁꯥꯔꯝꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯍꯤꯡꯒꯣꯜꯁꯤ ꯌꯦꯟꯊꯣꯛꯅꯔꯕꯅꯤꯅ ꯃꯤ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯃꯌꯨꯝ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯡꯗꯣꯛꯑꯒ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯗꯗꯥꯁꯨ 2022ꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 1ꯗ ꯃꯥꯏ ꯃꯌꯨꯝ ꯁꯥꯔꯒ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯀꯞꯄꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯗꯗꯥ ꯍꯣꯡꯗꯣꯛꯈꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯕ ꯏꯆꯥ ꯃꯌꯥꯝꯁꯦ ꯍꯣꯡꯗꯣꯛꯈꯤꯕꯁꯦ ꯀꯩꯝꯇ ꯈꯟꯗꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯀꯞꯄꯦ ꯃꯥꯁꯦ ꯑꯗꯩ ꯆꯥꯛ ꯆꯥꯔꯁꯨ ꯑꯗꯨꯝ ꯆꯥꯛꯁꯪꯗꯣ ꯑꯩꯈꯣꯏ ꯆꯥꯛꯁꯪꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯗꯗꯥ ꯍꯣꯏ ꯏꯅꯝꯃꯍꯣꯏꯒ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯆꯥꯕ ꯑꯗꯒꯤ ꯑꯌꯨꯛꯀꯤ ꯆꯥ ꯅꯨꯡꯊꯤꯟꯒꯤ ꯆꯥꯁꯦ ꯁꯤꯁꯨ ꯗꯗꯥꯒ ꯏꯅꯝꯃꯒꯅ ꯑꯗꯨꯝ ꯍꯣꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯒ ꯇꯧꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯗꯗꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈꯤꯕꯁꯦ ꯌꯥꯝ ꯂꯣꯟꯂꯤ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯃꯥꯁꯦ ꯁꯨꯝ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯇꯦꯅ ꯀꯞꯄꯦ ꯑꯩꯁꯨ ꯑꯗꯨꯝ ꯊꯦꯝꯃꯦ ꯗꯗꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯏꯅꯝꯃ ꯍꯣꯏꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯃꯥꯡꯒꯣꯟꯗ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯕꯅꯦꯕ ꯑꯗꯨꯗꯩ ꯃꯥꯅ ꯅꯣꯏ ꯗꯗꯥꯒꯤ ꯊꯣꯡ ꯁꯨꯝ ꯂꯣꯜꯂꯤꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅꯦ ꯃꯥꯏ ꯒꯥꯔꯤꯁꯤꯁꯨ ꯂꯩꯇꯦ ꯁꯪꯒꯣꯏꯗ ꯃꯥꯏ ꯒꯥꯔꯤꯁꯨ ꯂꯩꯇꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯏꯃꯥ ꯃꯣꯏꯒꯤ ꯃꯌꯨꯝꯗꯤ ꯍꯣꯡꯗꯣꯛꯈ꯭ꯔꯗꯨꯗꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯏꯃꯥꯁꯤꯅ ꯃꯣꯏ ꯃꯌꯨꯝꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯀꯥꯏꯅꯒ ꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯒꯤ ꯑꯩꯅ ꯗꯗꯥ ꯍꯣꯏꯗ ꯍꯥꯏꯔꯦ ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯕꯨꯗꯤ ꯄꯨꯗ꯭ꯔꯦꯀꯣ ꯃꯇꯝꯗꯨꯗꯁꯨ ꯃꯥꯁꯦ
ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯗꯥꯛꯇꯔ ꯆꯠꯁꯦ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯥꯁꯨ ꯌꯥꯝ ꯐꯔꯛꯑꯦ ꯑꯗꯨꯒ ꯗꯥꯛꯇꯔꯁꯤꯁꯨ ꯀꯌꯥ ꯌꯦꯡꯉꯛꯇꯦꯕ ꯅꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗ ꯇꯥꯟꯅꯔꯦ ꯍꯥꯏꯗꯤ ꯌꯥꯝꯕꯨꯡ ꯏꯅꯦꯒꯤ ꯃꯆꯥꯅꯦ ꯗꯥꯛꯇꯔ ꯔꯥꯁꯕꯤꯍꯥꯔꯤꯁꯦ ꯃꯉꯣꯟꯗ ꯇꯥꯟꯅꯔꯒ ꯃꯥꯅ ꯗꯥꯛꯇꯔ ꯑꯇꯩ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯗꯥꯛꯁꯦ ꯄꯤꯖꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯂꯩꯔ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯉꯦ ꯑꯩꯈꯣꯏꯅ ꯏꯃꯥꯁꯦ ꯌꯦꯡꯕꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯗꯣꯛꯇꯔꯁꯦ ꯌꯥꯝ ꯐꯩ ꯃꯃꯤꯡ ꯆꯠꯂꯦꯅ ꯑꯩꯁꯨ ꯌꯦꯡꯕꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯆꯥꯈ꯭ꯔꯒ ꯄꯨꯡ 11 ꯁ꯭ꯋꯥꯏꯗ माꯁꯦ ꯑꯣꯔꯦꯕ ꯑꯣꯔꯦ ꯑꯗꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯍꯤꯗꯥꯛꯇꯣ ꯆꯥꯕꯒꯤꯗꯤ ꯈꯜꯂꯨꯗꯕ ꯆꯥꯛ ꯌꯥꯝ ꯆꯥꯁꯟꯕ ꯇꯨꯝꯗꯕꯒꯤ ꯑꯣꯔꯤ ꯃꯥꯅꯦꯅ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯄꯨꯡꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯃꯨꯛ ꯑꯣꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯔꯒ ꯇꯧꯔꯦꯗꯤ ꯃꯁꯥꯁꯤꯁꯨ ꯑꯩꯈꯣꯏ ꯍꯤꯗꯥꯛꯇꯣ ꯆꯥꯕꯒꯤ ꯄꯪꯇꯨꯝꯗ ꯇꯨꯝꯃꯒ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯍꯦꯃꯟꯇ ꯈꯨꯔꯥꯏꯗꯒꯤ ꯍꯦꯃꯟꯇꯗꯣ ꯑꯗꯨꯗ ꯌꯦꯡꯉꯦ ꯃꯦꯗꯤꯁꯤꯟꯗ ꯌꯦꯡꯍꯜꯂꯁꯤꯅ ꯑꯗꯨꯒ ꯌꯦꯡꯉꯒ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯜꯖꯥꯏꯃꯔ ꯅꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯆꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯖꯅꯋꯥꯔꯤ ꯍꯥꯏꯗꯤ 22ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯅꯥꯕꯗꯨꯅ 23ꯒꯤ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯗꯗꯤ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯧꯕ ꯂꯦꯡꯗꯅ ꯃꯁꯥꯁꯦ ꯀꯩꯝꯇ ꯒ꯭ꯌꯥꯟꯁꯦ ꯇꯥꯗꯅ ꯇꯨꯝꯃꯦ ꯄꯪꯇꯨꯝꯗ ꯇꯨꯝꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯍꯤꯗꯥꯛꯇꯣ ꯆꯥꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯤꯗꯥꯛ ꯑꯣꯏꯅ ꯀꯥꯞꯄꯦ ꯏꯟꯖꯦꯛꯁꯟ ꯑꯣꯏꯅ ꯀꯥꯞꯄꯦ ꯃꯥꯒꯤ ꯗ꯭ꯔꯤꯞ ꯀꯥꯞꯄꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯥꯏꯀꯦꯇ꯭ꯔꯤꯒꯤ ꯗꯥꯛꯇꯔ ꯑꯃꯁꯨ ꯌꯦꯡꯉꯦ ꯁꯤꯡꯖꯃꯩ ꯆꯤꯔꯣꯝ ꯂꯩꯀꯥꯏꯗꯒꯤ ꯗꯥꯛꯇꯔ ꯖꯤꯅꯥꯅ ꯃꯉꯣꯟꯗ ꯌꯦꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯀꯥꯟꯗ ꯁꯨꯝ ꯈꯔ ꯐꯒꯠꯂꯛꯏꯅꯦ ꯐꯒꯠꯂꯛꯄꯗꯨꯅ ꯐꯦꯕꯋꯥꯔꯤ 23ꯒꯤ ꯐꯦꯕꯋꯥꯔꯤ ꯂꯥꯁ ꯑꯗꯨꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯆꯥꯛꯁꯨ ꯈꯔ ꯆꯥꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ममांꯗꯨꯗ नाꯔꯤꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯔꯔꯣꯏ ꯁꯤꯔꯅꯤꯅ ꯂꯣꯏ ꯍꯥꯏꯅꯔꯨꯔꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯁꯥ ꯀꯟꯈꯠꯂꯛꯄꯁꯤꯗ ꯃꯌꯥꯝꯁꯨ ꯉꯛꯑꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤꯝꯇ ꯍꯥꯏꯗꯤ ꯃꯁꯥꯕꯨꯗꯤ ꯁꯣꯜꯂꯦ ꯆꯠꯄꯁꯤꯁꯨ ꯃꯥꯁꯦ ꯃꯔꯛ ꯃꯔꯛꯇ ꯇꯨꯈꯤꯕ ꯃꯥꯁे ꯑꯍꯥꯟꯕ ꯅꯥꯗ꯭ꯔꯤꯉꯩꯗ ꯅꯥꯕ ꯍꯧꯔꯛꯄꯁꯤꯗ ꯃꯥꯁꯦ ꯇꯨꯏꯕ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯨꯕꯗꯨꯗꯒꯤ ꯀꯤꯗꯅ ꯍꯧꯖꯤꯛꯁꯦ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦꯕ ꯃꯈꯣꯡꯁꯦ ꯁꯣꯟꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯈꯣꯡꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯄ ꯈꯣꯠꯀꯠꯄꯗꯤ ꯉꯝꯃꯦ ꯑꯗꯨꯒ ꯂꯦꯞꯄꯣꯁꯦ ꯃꯥ ꯌꯥꯗ꯭ꯔꯕ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯗ ꯑꯩꯁꯦ ꯐꯦꯁꯕꯨꯛꯇ ꯔꯤꯜ ꯑꯣꯏꯅ ꯊꯥꯒꯠꯄꯅꯦ ꯑꯗꯨꯗ ꯔꯤꯜ ꯊꯥꯒꯠꯄꯁꯤꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯍꯜꯂꯨ ꯍꯥꯏꯔꯛꯄ ꯔꯤꯜꯁꯇꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯅꯝꯃꯨꯔꯁꯨ ꯃꯤꯅꯤꯠ ꯑꯃꯒ ꯁꯦꯀꯦꯟ 30ꯁꯤꯅ ꯃꯇꯣꯝꯇ ꯑꯗꯨꯝ ꯀꯛꯊꯠꯈꯤꯕ ꯍꯥꯏꯗꯤ ꯇꯦꯟꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯁꯨ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯅ ꯊꯥꯒꯠꯂꯣ ꯍꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯕꯁꯦ ꯅꯍꯥꯟꯈꯣꯏꯗꯤ ꯌꯥꯝ ꯍꯩꯕꯣꯏ ꯅꯤꯡꯉꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯁꯦ ꯀꯌꯥ ꯍꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗ ꯐꯖꯅ ꯉꯥꯡꯉꯛꯀꯦ ꯏꯃꯥ ꯀꯩꯀꯩ ꯆꯥꯊꯣꯛꯑꯁꯤꯀꯣ ꯄꯨꯡꯗꯣ ꯇꯥꯔꯕꯅꯤꯅ ꯂꯤꯖꯨꯟꯕꯨꯗꯤ ꯆꯥꯛ ꯆꯥꯔꯦꯕ ꯑꯗꯣ ꯄꯨꯡꯁꯦ 12:30 ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯔꯦ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦꯀꯣ ꯏꯃꯥ ꯆꯥꯎꯔꯣ ꯍꯣꯏ